Loan not Chatnavigi Pukai, Langaitana Talaba, Lamdamasigiso, NEP 2020 Napiriba guidelines sing, Tabak to Ontokuna Mahiri sing the Manipuri loan the Mahi tamba haina. Imphal College ke Mahiri, Morangkem Chinkaingan Bana phongdokhrae. Wafa Masingasi Manipuri loan the Mahi tamba phanghallu haina MSF amadi Imphal College ke Mahiri singa, College Sigi get mamang the human chain semdana Khongjang Changsen Bada phongdokhibani. Magna Makata na phongdokhibada NEP 2020 ki matangda, Mamangi Governor Yauna Memorandum Piduna Taksin Kibalay Credabu, Tabakta Ontorok Tabadagi Khongjang Changsen Bani. Asigumba Khongjang Singda Miamna Sumating Pangbiu Haina Phongdokhi. Khongjangada Manipur loan bu, Ngak Sen Bidana Manipur gi Saktam Kanbiu. Manipur Lengak na Mutat Kraba Manipuri londa Tamlamba Mahiroi Sang Amukhana Hingat Halu Haina Thaba Placard Kayasu Sizina Kibakalina Mahiroi Singna Kolau Kaya Lautana Yaning Tabasu Phongdokhi. Mamang da koina 12 May 2025 ki 12 May da koigi Manipur ki governor AK Balada su memorandum kya ba kisin yosi lejare memorandum kisin thaba su thabak to no tho to brak da bana mara mara ngasi Manipur le riba praja myam amadi mai roi lup kya na ngasi mi pai badagi thabak to no tho roi da bra hai bagi mi pai badu poksa badagi ngasi khongjang saksin jabani